Housing Myanmar hairiba country asida landfam aduki matik yamna lusilakle country asi machet tana kaiba yabagi fivamda leire madugi impact Manipur yamna chawna phangadori mayam pumnamakpu nganba Khumanna anova video update amada amuka hanna taramna ukchuri ngasigi video asida India ga yumthangnaduna leiriba amasung Eikhoi Manipur asiga bordering oiriba country Myanmar asida thokliba crisis nauna lakliba development amasung masina maram oiduna oirakpa yabasing adu punna yengminasi ihananbada hauji Myanmar gi lengak paiduna leiriba military junta gi oiba rule asi hek lakhiba matamdagi kanglup kaya gi miyoi kaya amana maduki mayokta lanthengladuna adumak lakhi military junta gi mathakta lan horiba asi miyoi furup amakhakki oiba kangbu natte Myanmar gi mafam kayada leiriba miyoi kanglup kaya gi oina leiriba tongan ba lalawlupsing asina magi mafamda lan hauduna laklibani adubu handaki sahi asida tha kharagi mamangda asumna lan horokliba group mayamsing asi punsinduna amaga coordinate tawnaraba matungda lan tawrakhibani adubu hojikti hairiba kanglupsing asigi lanmi asi nongmagi masing hengalakpa khakta natana makoising asi matik chana training tawba hengalakli yamna advance oiraba kusu khulai kaya ama saba amasung paibasu nongmagi hengalakli masina maram oiduna hojik Myanmar da rule tawduna leiriba leingak oiriba military junta asibu makoina tapna maithiba piduna hojik Myanmar gi jaga ayamba lawsinba ngamkhre democratic oina miyamna khanjaba leingak amabu ku tawduna lawthoklaba matungda lakhiba military rule oibana madugi mayokta yaningdaba phongdoktuna lal hawragliba asida malemgi mafam kya amada leiriba state amasung non state actor kaya amana makoising asida aduki matik yamna chawraba mateng kaya ama pangli adubu hojik Myanmar hairiba mafam asida democracy pamagi damakta military rule lawthokani haiduna changsilliba lan masigi khongjang asigi marumda tasengna Myanmar hairiba country asibu democracy ki oiba lengak poraktuna ingsikba porakpagi mahutta tonganba makhoigi oiba demand tanba kanglupsingsu yausilli democracy ki oiba lengak amba laknabagi damakta hojik Myanmar da lan horiba loop kaya asigi manungda tasengna Myanmar hairiba country asibu miyamgi oiba lengak poraknabagi damakta tasengna lan haujaba loop kaya amasu yauri aduga madugi marumda tokaina taningbagi khongjang amada lan asigi khudong saba lawba lupsingsu aduki matik yamli masi pumnama asi khangna male masigi yamna powerful oiraba country singna makoigi geopolitical gi oiba interesting phangnabagi damakta mafam asida yamna chawba geopolitics gi oiba game sing sanasin basu yauri wafam asi hena gyan tanabagi damakta hangna mamangda semjakiba hojik Myanmar da thokliba irang asida India gi interest haiba video adu yengdaba yauragadi sangduna yengbiyu description da su link hapcharamge hojik asi Myanmar gi military ki mayokta leiriba lalawlupsing asigi maikeidegi yamna kanna landaduna Myanmar gi saruk ayamba makoina lawsinkhre mafom aduda leiramba Myanmar lanmi gi military base camp sing makoina loinama khudum chankhre hojik Myanmar gi center oiriba jaga sing asida Myanmar gi military gi army sing gi maikeidegi yamna kanna ngak senbagi thoram sathari lanmi kaya ama thajinduna anauba lalong sing kanna sathari masina maram oiduna mafam aduda leiriba school singda angang sing thaba lepnaduna mama mapa singna mayumdagi hendokhankhidre hojik Myanmar da thokliba crisis asina maram oiduna lamdam adagi miyoi kaya ama atopa country singda refugee oina tangjaduna leiri Manipur da sensilakliba Myanmar nationalist asisu matam kharagi oina irang asi loidrifu fawbada Manipur da leiringai matamda Manipur gi state leingaki maikaidegi makoigi mateng tawbiba yai haiba wafamsu phongdokpa aikoina tari ngamdabadi khangde hayeng Myanmar gi irang asi loikraba matungda makoi asi amuka hana deport tawgani haibagi wafamdi adumak thamli hojiksu mathangda yamna maru oiba point amakhakta hauji aikoina Myanmar dana chin haina khangnariba miyoi kanglup amasung Manipur dana Kuki haina khangnariba miyoi kanglup asigi oina Myanmar crisis asidagi yamna chawba maipakpa ama fangkhre adongi mimangda ubiriba picture asi India amasung Myanmar gi chin state hairiba mafam aduga tainaba mafam amakhakni mamangda hairiba mafam asi welcome to Myanmar haiba banner thetuna makoigi oibi firan yungduna leirami adubu hojikti adomna ubiriba asini masi welcome to Chinland haiduna anauba firan singkhatuna anauba maming pikre
ꯑꯩꯍꯥꯛꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄꯟꯖꯈꯤꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯇꯣꯈꯥꯏ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯡꯖꯔꯛꯄ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯅꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯁꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯍꯧ ꯑꯃ ꯍꯧꯔꯛꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯂꯥꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯪꯊꯣꯛꯈꯤꯒꯗꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯗ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯁꯤꯗ ꯂꯩꯔꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯅꯝꯊꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯅꯤꯡꯇꯝꯕ ꯃꯐꯝ ꯑꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯂꯂꯣꯟꯐꯝ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯨꯡꯐꯝ, ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯔꯕꯥꯔ ꯇꯧꯐꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯕ ꯂꯝꯕꯤ ꯑꯃ ꯏꯅꯧ ꯅꯧꯅ ꯁꯦꯝꯗꯨꯅ ꯃꯁꯤ ꯃꯈꯣꯏꯅ ꯍꯥꯏꯋꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯅꯧꯅ ꯁꯦꯝꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯐꯥꯎꯕ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯨꯀꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯅꯧꯅ ꯁꯦꯝꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁꯤꯕꯨ ꯐꯥꯎꯅꯐꯝ ꯂꯝꯕꯤ ꯑꯁꯤ ꯈꯛꯇ ꯑꯣꯏꯅꯃꯛ ꯎꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯟꯈ꯭ꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯕ ꯌꯥꯏ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯏꯈꯟ ꯈꯟꯅꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯔꯛꯂꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ, ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯑꯅꯧꯕ ꯈꯨꯠꯂꯥꯏꯁꯤꯡꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯁꯥꯐꯨ ꯑꯁꯤ ꯑꯆꯝꯕ ꯁꯥꯐꯨ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ, ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯞ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯟꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯅꯤꯡꯇꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤꯁꯨ ꯃꯈꯣꯏꯅ ꯐꯛꯇꯨꯅ ꯂꯧꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤꯅ ꯂꯩꯔꯤꯕ ꯅꯣꯔꯊ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯕ ꯊꯝꯂꯨꯕ ꯌꯥꯗꯦ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯥꯒꯤ ꯂꯩꯕꯥꯛꯇꯤ ꯏꯁꯥꯅ ꯉꯥꯛꯆꯒꯗꯕꯅꯤ, ꯑꯇꯣꯞꯄꯒꯤ ꯃꯇꯦꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯊꯕꯛ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯑꯅꯧꯕ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯥꯔꯠ ꯀꯌꯥ ꯑꯃꯅꯁꯨ ꯑꯗꯨꯃꯛ ꯄ꯭ꯔꯤꯗꯤꯛ ꯇꯧꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯗꯨꯅ ꯀꯥꯟꯅꯔꯛꯄ ꯌꯥꯏ, ꯀꯥꯟꯅꯔꯛꯇꯕ ꯌꯥꯏ꯫ ꯀꯥꯟꯅꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁ꯭ꯀꯣꯔ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯁꯨ ꯑꯗꯨꯃꯛ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃꯅꯤ꯫ ꯃꯃꯥꯡꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯌꯨ.ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯄꯤꯔꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯟꯗꯛꯇꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯄꯣꯔꯛꯅꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯊꯔꯛꯄ ꯃꯇꯝꯗ ꯁꯥꯎꯗꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯕ ꯒ꯭ꯔꯨꯞ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯇꯝꯅ ꯌꯧꯍꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃ ꯇꯧꯊꯣꯛꯈꯤꯕꯁꯨ ꯌꯥꯗꯕ ꯅꯠꯇꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕꯔꯣꯝꯗ ꯂꯥꯛꯄꯁꯨ ꯌꯥꯏ, ꯐꯠꯇꯕꯔꯣꯝꯗ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟ ꯑꯁꯤꯗ
ꯔꯤꯌꯦꯂꯤꯁ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯗ ꯌꯦꯡꯖꯔꯤꯕ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯁꯣꯛꯂꯛꯄ ꯌꯥꯕ ꯃꯗꯨ ꯍꯥꯟꯅ ꯈꯟꯅꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯃ ꯑꯣꯏꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯌꯧꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯈꯣ, ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯕꯤꯌꯨ꯫